ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯑꯃꯅꯤ, ꯃꯤ ꯌꯥꯝꯅꯁꯨ ꯇꯥꯗꯦ ꯈꯨꯜꯗꯣ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯌꯨꯝ 50-60ꯃꯨꯛꯇꯅꯤ ꯇꯥꯔꯤ꯫ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯗ ꯎꯅꯔꯤꯕ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯃꯈꯣꯏ ꯈꯔ ꯈꯛꯇꯅꯤ ꯃꯄꯥꯜ ꯊꯣꯛꯅ ꯍꯤꯡꯂꯤꯕ꯫ ꯃꯈꯣꯏ ꯃꯁꯦꯟ ꯊꯕꯛ ꯄꯤꯅꯗꯨꯅ ꯈꯨꯜꯒꯤ ꯃꯇꯦꯛ ꯃꯌꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯣꯏꯁꯤꯟꯅꯔꯤꯕꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯈꯨꯜ ꯑꯗꯨꯗ ꯍꯧꯖꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯄꯨꯈꯠꯅꯔꯛꯄ ꯂꯂꯣꯟꯄꯣꯠꯁꯤꯡ ꯑꯗꯨ ꯌꯣꯟꯗꯨꯅ ꯍꯤꯡꯅꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯑꯆꯧꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯁꯤꯡꯁꯨ ꯌꯣꯟꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯃꯜ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯜ ꯄꯥꯏꯕ ꯈꯔ ꯈꯛꯅ ꯂꯩꯅꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯁꯨ ꯌꯥꯝꯗꯕꯅ ꯃꯗꯨꯒꯤ ꯄꯣꯠꯁꯤꯠꯁꯨ ꯀꯌꯥ ꯐꯔꯝꯗꯦ꯫ ꯄꯤꯁꯛꯀꯤ ꯏꯃꯨꯡꯁꯤ ꯃꯆꯥꯅꯨꯄꯥ 2ꯒ ꯃꯆꯥꯅꯨꯄꯤ 2ꯒ ꯃꯆꯥ 4 ꯄꯣꯛꯆꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯁꯨ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯟꯗꯣꯟꯕ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯁꯤ꯫ ꯄꯤꯁꯛ ꯅꯣꯡꯃꯇ ꯋꯥ ꯀꯟꯅ ꯉꯥꯡꯗꯕ ꯑꯍꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯋꯥ ꯀꯟꯅ ꯉꯥꯡꯗ꯭ꯔꯤ ꯃꯇꯤꯛ ꯃꯤ ꯑꯃꯗ ꯆꯤꯛꯆꯟꯕ ꯏꯟꯁꯤꯟꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥ ꯑꯃꯗꯤ ꯂꯤꯛꯂꯥꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯅ, "ꯏꯃꯥꯒꯤ ꯐꯤ ꯑꯃꯣꯠꯄ ꯀꯩꯀꯩ ꯂꯩꯒꯦ?" "ꯑꯁ ꯑꯃꯣꯠꯄ ꯉꯥꯛꯇꯅꯤꯗ ꯏꯕꯦꯝꯃ. ꯅꯣꯏꯅ ꯑꯃꯨꯛ ꯂꯥꯛꯄꯁꯤ ꯁꯨꯕꯤꯔꯤꯁꯤ ꯅꯠꯇꯅ ꯀꯅꯥꯅꯕꯨ ꯁꯨꯕꯤꯅꯤꯒꯦ?" ꯂꯩꯅꯥꯅ, "ꯑꯩꯈꯣꯏ ꯏꯅꯝꯃꯍꯣꯏꯁꯤꯁꯨ ꯈꯔꯗꯤ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯕꯅꯤ ꯑꯍꯜꯁꯦ. ꯇꯞꯅ ꯉꯥꯡꯉꯨ. ꯑꯃꯨꯛ ꯇꯥꯈ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯅꯣꯏꯅ ꯆꯠꯈ꯭ꯔꯒꯅꯦ ꯏꯃꯥ ꯂꯩꯐꯝ ꯈꯪꯉꯣꯏ." ꯂꯤꯛꯂꯥꯅ, "ꯇꯥꯒꯤ ꯇꯥꯁꯅꯨ ꯀꯩꯅꯣ. ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯐꯥꯎ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯍꯌꯦꯡꯋꯥꯏ ꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ?" "ꯌꯥꯔꯦ ꯉꯥꯡꯒꯅꯨ, ꯑꯩ ꯀꯤꯖꯩꯀꯣ. ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯒꯤ ꯐꯤ ꯑꯃꯣꯠꯄꯗꯣ ꯁꯨꯗꯣꯛꯎꯔꯣ. ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯪꯍꯧꯔꯣꯏ." "ꯀꯔꯝꯕꯅꯣ? ꯑꯗꯨꯗ ꯌꯥꯜꯂꯤꯕꯈꯩꯗꯣ ꯂꯣꯏꯅ ꯍꯦꯛ ꯁꯨꯗꯣꯛꯏ ꯆꯥꯁꯤꯗꯤ." ꯂꯩꯅꯥ ꯐꯤꯁꯤꯡꯗꯣ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ "ꯀꯩꯅꯣ ꯁꯤꯗꯤ ꯑꯃꯣꯠꯄꯕꯨ ꯑꯝꯇ ꯃꯥꯟꯗꯦꯗ." "ꯃꯣꯠꯄꯅꯤꯍꯦ, ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ. ꯃꯣꯠꯃꯟꯗꯅ ꯑꯩ ꯐꯤ ꯁꯦꯠꯅꯕꯒ ꯂꯩꯇ꯭ꯔꯕꯅꯤ." "ꯐꯤꯁꯤꯡꯁꯦ ꯑꯃꯨꯛ ꯁꯦꯠꯂꯒ ꯅꯝꯁꯤꯟꯕ꯭ꯔꯣ ꯏꯃꯥ ꯅꯪꯕꯣ? ꯁꯨꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯔꯗꯤ 2-3ꯂꯛ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯔꯤ ꯄꯣꯠꯅꯤ." "ꯍꯣꯏ, ꯁꯦꯠꯂꯒꯦ ꯃꯇꯨꯡꯗꯗꯤ." ꯑꯁꯦꯡꯕꯗꯤ ꯃꯥꯒꯤ ꯃꯃꯧ ꯑꯍꯜ ꯊꯝꯕꯥꯜꯅ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯕꯤꯕꯅꯤ꯫ ꯃꯁꯨꯅꯨꯄꯤ ꯊꯣꯏꯕꯤꯅꯁꯨ ꯃꯕꯨꯛꯀꯤ ꯑꯀꯨꯞ ꯑꯇꯥ ꯄꯨꯝꯕ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ "ꯈꯪꯗꯦꯗ ꯏꯕꯦꯝꯃ. ꯃꯃꯥꯡ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯤ ꯄꯥꯞ ꯂꯪꯉꯨꯕꯅꯣ, ꯀꯔꯤ ꯂꯥꯜꯂꯨꯔꯕꯅꯣ ꯈꯪꯗꯦ. ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ. ꯑꯩꯁꯤ ꯁꯣꯜꯂꯦ ꯍꯥꯏꯗꯅ ꯆꯥꯕ ꯊꯛꯄ ꯌꯥꯅꯕ ꯈꯤꯇꯁꯨ ꯇꯧꯗꯅ. ꯑꯗꯨꯗꯤ ꯅꯠꯇꯦ, ꯀꯥꯡꯁꯣꯏ ꯃꯍꯤ ꯑꯔꯥꯡꯕꯗꯨꯒ ꯉꯥꯔꯤ ꯊꯥꯛꯄꯣꯏ ꯊꯥꯛꯇꯕꯣꯏ ꯇꯧꯕ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯒ ꯄꯨꯊꯣꯔꯛꯑꯅꯤ. ꯑꯗꯩꯗꯤ ꯆꯥꯎꯁꯨ ꯍꯥꯏꯔꯣꯏ, ꯆꯥꯎꯅꯁꯨ ꯍꯥꯏꯔꯣꯏ. ꯏꯅꯥꯛꯁꯤꯗ ꯒꯤꯛ ꯍꯦꯛꯇ ꯊꯝꯖꯤꯜꯂꯝꯗꯣꯏꯅꯤ. ꯍꯤꯡꯗ ꯌꯥꯗꯗꯅ ꯍꯤꯡꯂꯤꯕ ꯍꯥꯏꯗꯨꯅꯤ ꯅꯃꯥꯏꯅ ꯇꯧꯔꯤꯕꯁꯦ." ꯂꯩꯅꯥꯅ, "ꯑꯁ ꯈꯪꯗ꯭ꯔꯦꯗ. ꯏꯆꯦ ꯑꯩꯈꯣꯏꯅꯤꯅ ꯋꯥ ꯉꯥꯡꯂꯨꯕꯁꯨ ꯌꯥꯔꯣꯏ. ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯤ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯋꯣꯛ ꯑꯄꯥ ꯁꯥꯕ ꯍꯦꯛꯇ ꯇꯥꯗꯣꯔꯤꯕꯅꯤ. ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯉꯝꯃꯗꯤ ꯌꯨꯝꯒꯁꯤ ꯄꯥꯟꯖꯔꯝꯃꯣꯏꯗꯕꯅꯤ. ꯏꯃꯥꯅ ꯑꯁꯨꯛ ꯋꯥꯅ ꯂꯩꯕꯁꯦ ꯑꯩ ꯍꯟꯈ꯭ꯔꯒ ꯂꯩꯐꯝ ꯈꯪꯗꯦ." ꯂꯤꯛꯂꯥꯅ, "ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯂꯣꯏꯅ ꯍꯦꯛ ꯊꯥꯖꯕꯁꯨ ꯌꯥꯕ ꯅꯠꯇꯦ. ꯏꯃꯥꯒꯤ ꯁꯨꯔꯝꯃꯗꯤ ꯑꯗꯨꯝ ꯂꯩꯖꯕꯅꯤ. ꯇꯧꯅ ꯇꯧꯗꯦ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯕꯅꯤ." "ꯍꯥꯏ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ, ꯑꯩꯅ ꯅꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯣ? ꯇꯧꯏ ꯍꯥꯏꯕꯅꯤ. ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯅꯃꯥ ꯑꯩꯁꯦ ꯀꯩꯁꯨ ꯊꯥꯖꯗꯕ꯭ꯔꯥ ꯈꯪꯗꯦ." "ꯍꯣ, ꯊꯥꯏꯅ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯩ. ꯂꯣꯏꯅꯁꯨ ꯍꯦꯛ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ." "ꯌꯥꯔꯦ ꯁꯤꯁꯦ. ꯃꯁꯤꯗ ꯍꯥꯏꯖꯤꯜꯂꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ? ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯧꯕꯗꯨꯅꯕꯨ ꯍꯥꯏꯔꯤꯅꯤ." ꯃꯇꯥꯡꯗꯨꯗ ꯃꯁꯨꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯃꯅꯦꯍꯣꯏ ꯂꯥꯛꯏ ꯍꯥꯏꯕꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯁꯨꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ ꯄꯤꯁꯛ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯗ ꯃꯈꯨꯠꯇꯨꯅ ꯏꯜꯂꯒ ꯏꯪꯒꯤꯠ ꯇꯧꯏ꯫ ꯊꯣꯏꯕꯤꯁꯨ ꯎꯍꯧꯏ ꯃꯕꯣꯛꯀꯤ ꯃꯇꯧꯗꯨ, ꯑꯗꯨꯕꯨ ꯃꯕꯣꯛꯀꯤ ꯃꯑꯣꯡ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯑꯣꯏꯕꯅ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯃꯅꯦꯍꯣꯏꯕꯨ ꯀꯧꯏ꯫ "ꯏꯆꯧꯕꯤ, ꯅꯦꯇꯣꯟ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ?" ꯂꯤꯛꯂꯥꯅ, "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ. ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯒꯦ? ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯀꯧꯔꯝꯕꯅꯤ. ꯏꯅꯝꯃꯁꯨ ꯂꯩꯇꯕ ꯃꯥꯜꯂꯦ." "ꯑꯧ, ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ. ꯏꯃꯥꯒ ꯐꯤ ꯍꯧꯔꯝꯕꯗꯣ ꯂꯧꯕ ꯆꯠꯂꯨꯕꯅꯤ." ꯂꯩꯅꯥꯅ,
ꯏꯅꯝꯃꯅ ꯆꯪꯉꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤ? ꯏꯃꯥꯗꯤ ꯆꯥ ꯂꯣꯜꯍꯧꯔꯤꯌꯦ. ꯑꯣ ꯐꯔꯦ, ꯑꯩ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛꯈꯤꯒꯦ. ꯊꯣꯏꯕꯤ ꯃꯅꯦꯅ ꯄꯥꯏꯔꯤꯕ ꯐꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯛꯏ. ꯑꯗꯨꯒꯤ ꯐꯤꯁꯤꯡꯗꯨꯗꯤ ꯅꯍꯥꯟ ꯏꯃꯥꯅ ꯂꯣꯏꯅ ꯁꯨꯈꯤꯗ ꯉꯥꯏꯔꯤꯕꯅꯤ. ꯄꯤꯁꯛꯅ ꯀꯩꯅꯣꯅꯤ, ꯐꯤꯁꯤꯡꯗꯣ ꯅꯍꯥꯟ ꯑꯩꯅ ꯀꯪꯕ ꯌꯧꯗꯦꯅ ꯐꯧꯗꯣꯛꯄ ꯊꯣꯛꯄꯗ ꯃꯈꯥꯗ ꯇꯥꯁꯤꯟꯗꯅꯅꯦ ꯂꯣꯏꯅ ꯍꯦꯛ ꯑꯃꯨꯛ ꯃꯣꯠꯈ꯭ꯔꯕ. ꯀꯩꯅꯣ ꯅꯍꯥꯟ ꯑꯗꯨꯝ ꯐꯖꯅ ꯀꯪꯉꯒ ꯑꯩꯅ ꯂꯧꯁꯤꯜꯂꯝꯃꯤꯗꯨꯗꯤꯕꯣ. ꯑꯗꯣ ꯑꯩꯗꯤꯅꯦ ꯈꯪꯗꯕꯒꯤ ꯆꯣꯠꯄ ꯃꯥꯜꯂꯦꯅ ꯐꯧꯒꯤ ꯇꯧꯔꯨꯕ. ꯍꯣꯏꯅꯦ, ꯑꯗꯣ ꯃꯣꯠꯂꯁꯨ ꯏꯃꯥꯅ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯗꯨꯝ ꯁꯨꯔꯁꯨ ꯌꯥꯏ. ꯏꯅꯦ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯁꯨꯍꯟꯒꯦ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯂꯤꯛꯂꯥ ꯃꯃꯥꯟꯗ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯂꯩꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯤꯁꯤꯡꯗꯨ ꯂꯧꯔꯒ ꯌꯦꯡꯏ. ꯌꯥꯔꯦ, ꯐꯤꯁꯤꯡꯁꯦ ꯀꯩꯁꯨ ꯃꯣꯠꯄ ꯑꯣꯏꯗꯦ. ꯁꯨꯔꯅꯨ ꯂꯩꯅꯥ. ꯄꯤꯁꯛꯅ ꯏꯁ ꯃꯣꯠꯂꯤ ꯁꯤꯕꯨ ꯃꯣꯠꯇꯦ ꯀꯥꯏꯅ. ꯃꯇꯥꯡꯗꯨꯗ ꯊꯝꯕꯥꯜ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯏ. ꯁꯦꯁꯦ ꯆꯥ ꯊꯛꯁꯤ. ꯂꯤꯛꯂꯥꯅ ꯏꯅꯝꯃ ꯇꯥꯆꯧꯗꯤ ꯍꯟꯗꯛꯀꯤ ꯂꯥꯛꯑꯝꯗ꯭ꯔꯤꯕꯣ? ꯂꯥꯛꯑꯝꯃꯦ. ꯅꯍꯥꯟꯇ ꯂꯥꯛꯑꯝꯃꯒ ꯍꯟꯈꯤꯗ ꯉꯥꯏꯔꯤ. ꯅꯨꯃꯤꯠ 2 ꯈꯛ ꯂꯩꯔꯝꯃꯦ ꯍꯟꯗꯛꯇꯤ. ꯏꯆꯥꯗꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯐꯅ ꯐꯕꯅꯤ. ꯍꯟꯗꯛ ꯌꯨꯝꯗ ꯂꯥꯛꯑꯝꯕꯗꯨꯗ ꯃꯃꯥ ꯑꯩꯁꯤ ꯀꯝꯗꯧꯔꯤ ꯀꯔꯤ ꯆꯥꯔꯤꯒ ꯅꯣꯡꯃꯇ ꯍꯪꯉꯝꯗꯦ. ꯉꯥꯒꯗꯣ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦꯗ. ꯍꯩꯃ, ꯏꯃꯥ ꯍꯟꯗꯛ ꯃꯣꯏ ꯇꯥꯆꯧ ꯂꯥꯛꯄꯗ ꯅꯠꯇ꯭ꯔో ꯅꯨꯃꯤꯠ 2 ꯉꯥꯗ ꯆꯥꯕꯗ ꯉꯥ ꯑꯣꯏ ꯍꯥꯏꯈꯤꯕꯗꯣ? ꯏꯃꯥꯅ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯍꯪꯕꯗ ꯏꯃꯥꯅ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯉꯥ ꯆꯥꯒꯦꯅ ꯅꯨꯃꯤꯠ 2 ꯉꯥ ꯆꯥꯈ꯭ꯔꯤꯗꯨꯗꯤ. ꯀꯥꯏꯗꯩ ꯉꯥꯅꯣꯗ, ꯏꯆꯥꯅꯨꯄꯤꯁꯤꯡ ꯂꯥꯛꯏꯉꯥꯏꯁꯤꯗ ꯅꯣꯏꯁꯨ ꯍꯥꯏꯖꯤꯟꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ. ꯀꯩꯅꯣꯕꯣ, ꯅꯪ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯣꯛ ꯌꯥꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ. ꯃꯁꯤꯃꯁꯨ ꯄꯨꯔꯥ ꯃꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯅꯤ. ꯂꯩꯅꯥꯗꯤ ꯃꯃꯥꯒꯤ ꯁꯨꯔ ꯍꯥꯏꯐꯦꯠ ꯃꯥꯟꯅꯖꯕꯅꯤꯅ ꯃꯃꯥꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯏ. ꯀꯩꯅꯣ ꯊꯣꯏꯕꯤ, ꯅꯪ ꯅꯕꯣꯛꯇ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯍꯜꯗ ꯑꯗꯨꯝꯅ ꯀꯅꯥꯅ ꯍꯥꯏꯅꯒꯦ? ꯂꯤꯛꯂꯥꯅ ꯂꯩꯅꯥꯒꯤ ꯋꯥꯗꯣ ꯀꯟꯊꯠꯂꯛꯏ. ꯌꯥꯔꯦ ꯂꯩꯅꯥ, ꯅꯪ ꯑꯃ ꯆꯨꯝꯃꯤꯁꯨ ꯈꯪꯗꯦ ꯂꯥꯜꯂꯤꯁꯨ ꯈꯪꯗꯦ ꯃꯔꯩꯗꯤ ꯌꯦꯠꯆꯗꯧ ꯇꯧ ꯂꯩ. ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯏꯄꯥꯝꯗ ꯊꯨꯒꯥꯏꯕ ꯅꯠꯇꯤꯌꯦ. ꯇꯥꯆꯧ ꯏꯅꯝꯃ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯁꯤ, ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯕ꯭ꯔꯣ? ꯅꯪ ꯑꯃ ꯏꯃꯥꯅꯤꯒꯤ ꯍꯨꯠ ꯂꯩꯊꯕꯤ ꯑꯣꯏꯗꯣꯔꯤ. ꯏꯆꯦ, ꯅꯪꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ. ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯁꯤꯅ ꯉꯥꯡꯕ ꯋꯥꯗ ꯑꯝꯇ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯁꯦ. ꯀꯩꯕꯨ ꯇꯧꯔꯨꯕꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦ. ꯌꯥꯔꯦꯗꯣ, ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯇꯧꯁꯤ. ꯑꯗꯨꯝꯕ ꯋꯥꯔꯤꯗꯣ ꯄꯨꯊꯣꯛꯅꯔꯛꯑꯅꯨ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ. ꯄꯤꯁꯛ ꯃꯣꯂꯤ ꯃꯣꯂꯤ ꯊꯪꯅꯕꯒꯤ ꯏꯕꯦꯌꯥꯏ ꯍꯣꯏꯗ ꯂꯥꯛꯏ. ꯍꯩ ꯏꯕꯦꯌꯥꯏ, ꯕꯦꯌꯥꯏ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯍꯥꯎ ꯏꯆꯦ, ꯇꯥꯏꯌꯦ ꯇꯥꯏꯌꯦ, ꯐꯝꯃꯝꯃꯨ ꯊꯣꯛꯂꯛꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯌꯥꯏ ꯊꯣꯛꯂꯛꯏ. ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯦ ꯅꯪꯕꯣ. ꯍꯣꯏ ꯍꯣꯏ ꯏꯆꯦ. ꯅꯆꯥ ꯅꯤꯡꯉꯣꯜꯁꯤꯡ ꯂꯥꯛꯑꯝꯕꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯄꯨꯔꯛꯀꯦ? ꯏꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯗꯣ. ꯀꯅꯥꯒꯤ ꯈꯨꯔꯨꯃꯥꯟꯗꯒꯤ ꯆꯤꯅꯤ ꯍꯩꯉꯥꯟꯗꯒꯤ ꯌꯥꯝꯈ꯭ꯔꯦ. ꯑꯗꯨꯒ ꯀꯩꯁꯨ ꯄꯨꯔꯛꯇꯕ? ꯍꯣ ꯂꯧꯁꯟꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯍꯩ ꯁꯤꯡꯕꯤꯗꯨꯅ ꯂꯣꯏꯅ ꯍꯦꯛ ꯄꯨꯁꯜꯂꯒ ꯆꯪꯈ꯭ꯔꯦ. ꯑꯩ ꯐꯥꯎ ꯑꯝꯇ ꯆꯥꯒꯦ ꯐꯪꯗꯦ. ꯑꯩꯅꯗꯤ ꯅꯪꯁꯨ ꯈꯔ ꯍꯦꯛ ꯄꯤꯖꯅꯤꯡꯕ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯦꯌꯥꯏ. ꯍꯩ ꯁꯤꯡꯕꯤ ꯑꯃꯅ ꯌꯨꯝꯁꯤ ꯄꯥꯜꯂꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯏꯃꯧ ꯑꯇꯣꯝꯕꯤꯒ ꯂꯥꯛꯑꯒ ꯈꯔ ꯅꯨꯡꯉꯥꯏꯔꯛꯀꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯕ ꯑꯝꯇ ꯆꯥꯕ ꯐꯪꯗꯦ. ꯏꯁ ꯍꯦꯟꯃꯟꯗ꯭ꯔ ꯊꯝꯕꯥꯜ ꯃꯥꯁꯨ. ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜꯅ ꯄꯨꯖꯔꯛꯄ ꯉꯥꯃꯣꯛꯄꯨ ꯃꯥꯅ ꯂꯣꯏꯅ ꯍꯦꯛ ꯊꯝꯖꯤꯟꯈ꯭ꯔꯤꯅꯦꯕ. ꯍꯣꯏ ꯏꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕ ꯑꯩꯁꯦ. ꯅꯨꯃꯤꯗꯥꯡ ꯄꯤꯁꯛ ꯐꯨꯡꯒꯥ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯆꯥꯛ ꯉꯥꯏꯔꯤ. ꯊꯝꯕꯥꯜꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ. ꯊꯣꯏꯕꯤꯅ ꯐꯤꯁꯥꯀꯣꯟ ꯑꯗꯨꯗ ꯐꯤ ꯁꯥꯔꯤ. ꯃꯃꯧ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯍꯦꯟꯖꯥꯡꯗ ꯑꯣꯏꯔꯁꯨ ꯁꯦꯝꯖꯤꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯗꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯤ. ꯂꯦꯝꯍꯧꯔꯤꯕ ꯃꯩ ꯑꯗꯨꯗ ꯈꯣꯡꯍꯥꯝꯕꯨꯜ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯝꯃꯤ. ꯏꯃꯥ, ꯆꯥꯛꯁꯤꯗ ꯂꯩꯔꯤ. ꯀꯗꯥꯏ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗꯦ ꯏꯟꯁꯥꯡꯁꯤꯗꯤ. ꯆꯥꯎꯛꯇ꯭ꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥ. ꯍꯣꯏ ꯑꯗꯣ ꯅꯪꯒꯤ ꯉꯥꯔꯧꯗꯨꯕꯨ ꯈꯖꯤꯛꯇ ꯐꯥꯎ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯃꯥ, ꯉꯥ ꯊꯣꯡꯕꯁꯤꯗ ꯉꯥꯔꯧ ꯑꯃꯨꯛ ꯆꯥꯈꯤꯒꯦ ꯍꯥꯏꯔꯣ? ꯄꯤꯁꯛ ꯑꯗꯨꯈꯛ ꯍꯥꯏꯔꯛꯄꯗꯨꯗ ꯄꯦꯊꯥ ꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ. ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯦꯗ, ꯁꯤ ꯑꯗꯨꯝ ꯆꯥꯖꯔꯒꯦ. ꯂꯩꯕꯨꯗꯤ ꯂꯩꯅꯤ. ꯉꯥ ꯊꯣꯡꯂꯕꯅꯤꯅ ꯉꯥꯔꯧ ꯌꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯅ ꯍꯥꯞꯇꯕꯅꯤ, ꯍꯥꯞꯄꯛꯑꯒꯦ. ꯃꯇꯝ ꯄꯨꯝꯕꯗ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯇꯧ. ꯃꯃꯧ ꯑꯗꯨꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯗꯨ ꯅꯣꯡꯃꯇ ꯁꯤꯡꯊꯥꯅꯗꯦ. ꯑꯗꯨꯕꯨ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯒꯅ ꯍꯔꯥꯎ ꯍꯔꯥꯎꯗꯤ ꯑꯗꯨꯃꯛ ꯇꯧꯁꯤꯟꯅꯩ. ꯈꯤꯇꯪ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯒꯅ ꯄꯦꯁꯟꯅꯗꯣꯏꯒꯤ ꯀꯞꯁꯤꯟꯅꯗꯣꯏꯒ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ. ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯄꯤꯁꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯄꯨꯈꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯉꯥꯔꯧꯗꯨ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯤ. ꯑꯗꯨꯒ ꯀꯥꯡꯁꯣꯏ ꯑꯗꯨꯒ ꯆꯤꯔꯤ ꯆꯤꯔꯤ ꯇꯣꯠꯇꯨꯅ ꯆꯥꯅꯤꯡꯗ ꯆꯥꯕ ꯁꯥꯗꯨꯅ ꯂꯩ. ꯏꯃꯥ, ꯆꯥꯛ ꯆꯥꯔꯝꯃꯤꯔꯣ? ꯄꯤꯁꯛ ꯃꯆꯥ ꯎꯕꯗ ꯄꯦꯁꯤꯟꯅꯗꯨꯅ.
Nang labro. Hoi, kay mathel ma, yam hautrabro. Pisak masinda hauti haibagum suktoktuna, makutuna haiduna ingit taw. Kayno, kang soy kaklo saydo ba? Kayno ne, itay madubo nga gamta leitrabazat. Khangde, mi na pizaningatradi kamdawni, ima su hingda yadadana pangsa masaba haiduni. Asidi yaroida, nasagadonta. Kaysu hairunu ko, noi satkraga ima bo muk sabi kini. Moy mama masana. Tondon masawning nga aduga asum na haidai. Ira, ay layna moy na pangtugda tong bayab. Asiya ito na tondon ba imong doon sinduna matay mabusaw na kaw. Tima, itay mo tabro, amta thokpiro. Thambal, tondon ba na ping na kaw ba duda taha setore. Hayma, ato manang labro, kay dawrage atok ping na kaw ribo. Kay gi nga ayayara kamta laytrab, ima si sumay na sumpizab. Kay no niya, kay dawrage si. Asiya ito na yeng tharagpada manem gi saklok tuda karisu yawramtri. Kay no ima, ay bo nga ayay ba hawkibaday niya. Khangde da yawrakti. Hawkibani. Ima da sakpiramba kandasu adumag yawkibani. Ima nang sathokrabra. Ay khangde mi yawsu yawramdana. Yari debi. Itay ma su uriba natro. Yawdre khangna yawki thaibangam. Itay ma ima si aloiraban. Itay ma na fana pijaningdrasu kayam kuina thakini hagi. Matam khara ahal si yengbada papu gadaba thabakti tobigan. Ima se taso bayek pokpiribi ima. Itay ma na su ima se hek apokpi ima ni haina khanba tambi. Masa aikoy isaw na layraga, ima na sumna wana laybase, macha mo oina aikoy yengmu nungaizati. Wana su wana matam kharadi ima sibu apokpi ima gum nungsina loinabi. Kaya mo kuini haigi, ay sunupi thiran. Aigi nupi du laklaga itay mada kaysu yelhalari. Atomba. Itayma, wapam se tasaw su khangam gani haiba ithazati. Karigumba tasaw na khangba thoklabadi, itay masu yum sida layba phangdabasu yai. Atomba, nang nanganglibadu kari. Hay nga si Pauda, imabu ay hek apokpi imani kanduna sena zaribase, nangi wadu tanabro. Nga thong lapaw nga raw saba iman. Imong sida ahal naman ni Haydana tabak manamta suhan manati. Nupa na koy ani na lamda laikraga, yung sida nupagi nupigi mataw kaktuna. Ima isa sina khot na zarakpagi mahiro, kasi nang ngayon na ngangliba mayam to. Yung sida layrabadi, no iso asyang masumbado, noy na kangagani. Tambal, pisak taamon sinduna. Ima su asyang mo hay bagay dogi. Yung sida ibe mo'y laklagaso, oy da pahada wakayam haijin tamsinduna ay bunong sida na basin ba. Mo'y tasaw lakpadaso, ay bo manimning da bitahan ba. Ay bo may pong kuding maknang nung sida na ba, asok yam sinbiri si karigino. Ima na karipin da balay ginamaw da. Yari tayo, ahal da ko na ganwangang bigano, yari, kanana loy na kang narabang ngangtan. Wakal karakan tabiyo, tung da ningam da bayam na lakan. Tambal wangang mangamdri, tawruba hayruba kuding aremba tabaduda masu tokpham khangde. Ahal lama oiribanina kana ngangluba sayrubasu yaba nattabanina mathamoidu saksaba nattana upay leite. Dondon ba numit adu layraga nonganbada maga khangnasaba layrangdu puduna selakle. Mamaw atomi selakpada maithongda kaisu ahenba minok utti. Adubu selakliba mamawdu thangnaba khulladuda khwaidagi senjaw paiba kullagi masani khangbada haraubada muktoiba loikre. Pisak mamaw atombi ki manakta phamduna wari tawi. Imaubu kullagi masani ba. Hoy. Siyaga uthokna paikrabani da kullado. Hoy. Ado napa na bu yarakadro isa nupada leidoi sibo. Aina yaradi yare moina kaisu hairot. Oh. Phare. Uthokna nungai da aide. Matam khara haukre sakhen bi amadi tondon ba makoi anigi luhong basu naksilak. Tondon ba mayumda layduna yung kay simjin sajili. Pisakti laykayda sattuna magul su khangjiba mamaw adugi maramda thagat-thagatana wari sari. Chumnaga saba nate mamaw ahal thambal su amuk sitharamlibani maraktuda. Pisakna binanangbu akoy thambaldo hanadagi phattaba hawjik namuk henjana henkremi. Chakasina laida thadokpadu ngaikre pukkase thandre hawjikandi. Imaw atombidu laktorena saubra kaido. Kalag manba may yawi minang po. Noygi thambalduna mapan thongda khak aphabi sabadong na tawradana. Adok yam phatribudubu karigino. Aikoy na di lambi lamjawda kak thengnabadane masin mayado phai nungsi hairibani. Aduga magi wari singsi tahabada thokna nungsi khidri. Aduni nangna khallibadumna mipum khudingmakna khallibani. Migi mamangdaga dinya ing tapkraba. Yumdadi loire. Mama masado na ingon ootliba mayamsi.
ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯅꯣꯏꯒꯤ ꯊꯝꯕꯥꯜꯗꯨ ꯅꯨꯡꯁꯤꯡꯅꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯗꯣ ꯕꯤꯅꯥ ꯅꯣꯏꯒꯤ ꯆꯥꯒ ꯂꯣꯟꯗ꯭ꯔꯕ꯭ꯔꯣ ꯂꯣꯟꯗꯦ ꯑꯩꯈꯣꯏꯒꯤꯁꯨ ꯃꯄꯥꯝ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯄꯥꯝꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯦꯟꯃꯟꯗ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯗꯤ ꯃꯥꯁꯨ ꯑꯗꯨꯅꯦ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯏꯁꯦ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯅꯪꯅꯗꯣ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯑꯩꯗꯤ ꯀꯩꯕꯨ ꯅꯣꯏꯁꯦ ꯑꯣ ꯅꯣꯏꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯩꯅꯣ ꯂꯥꯏ ꯇꯤꯟꯒ ꯌꯥꯝ ꯁꯝꯅꯩ ꯍꯥꯏꯔꯤꯅꯦ ꯃꯣꯏꯒꯤ ꯃꯄꯥꯝꯒ ꯍꯦꯛ ꯌꯨꯝ ꯊꯪꯅꯕ ꯌꯨꯝꯗꯣ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯅꯦ ꯍꯣꯏꯅꯦ ꯃꯗꯨꯋꯩ ꯏꯃꯨꯡꯗꯣ ꯕꯦꯝꯃ ꯅꯪ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯩꯁꯨ ꯁꯤꯡꯅꯕꯗꯤ ꯀꯨꯏꯔꯕꯅꯤ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯂꯦꯕ ꯑꯗꯨꯒꯅꯦ ꯏꯆꯦ ꯃꯄꯥꯝꯗ ꯆꯠꯂꯨꯔꯒ ꯀꯩꯅꯣ ꯍꯩ ꯔꯥꯒꯁꯤꯅ ꯄꯨꯔꯛꯏꯕ ꯍꯦꯛ ꯍꯜꯂꯛꯄꯒ ꯈꯣꯛꯇꯅꯅꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯇꯣꯏꯅꯤ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯕꯣ ꯈꯪꯗꯦ ꯕꯤꯅꯥ ꯆꯦꯛꯁꯜꯂꯣꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯅ ꯍꯥꯏꯔꯛꯑꯦꯗꯤ ꯍꯥꯏꯔꯨꯅꯨ ꯑꯩ ꯊꯤꯒꯠꯇꯕ ꯌꯥꯗꯦ ꯏꯆꯦ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯃꯣꯏ ꯏꯕꯦꯝꯆꯥ ꯍꯣꯏꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯄꯤꯁꯛ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯝꯆꯥ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯏ ꯍꯥꯏ ꯏꯕꯦꯝꯆꯥ ꯇꯪꯕꯨ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯎꯅꯦ ꯏꯕꯦꯝꯆꯥ ꯁꯨꯃꯥꯡꯒꯤ ꯋꯥꯏ ꯇꯥꯁꯤꯟꯅ ꯍꯥꯏꯔꯛꯏ ꯁꯤꯌꯥ ꯋꯥꯔꯤꯗꯨꯝ ꯁꯥꯕꯤꯔꯛꯑꯣ ꯑꯩ ꯊꯕꯛꯁꯤꯡꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯑꯗꯨꯝ ꯇꯥꯖꯔꯤꯌꯦ ꯀꯩꯅꯣ ꯅꯃꯧ ꯅꯨꯄꯤꯗꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯂꯩꯈꯤꯕ ꯀꯨꯏꯔꯦ ꯑꯉꯥꯡ ꯎꯅꯕꯒꯤ ꯁꯦꯕꯥꯗꯣ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯑꯗꯨꯒꯤ ꯃꯇꯝ ꯈꯔ ꯃꯄꯥꯝꯗ ꯂꯩꯔꯨꯔꯣꯅ ꯊꯝꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯄꯣꯛꯄ ꯀꯥꯟꯗ ꯏꯄꯥꯝꯗꯒ ꯂꯩꯖꯔꯛꯇꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯍꯣꯏ ꯏꯆꯦ ꯏꯃꯧꯗꯣ ꯑꯩꯅ ꯊꯝꯈꯤꯕꯅꯤ ꯃꯤꯔꯣꯜꯅꯒ ꯂꯩꯇꯕꯒ ꯌꯨꯝꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯑꯃꯨꯛ ꯇꯧꯕꯗꯣ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯊꯑꯣꯏꯅꯃꯛ ꯊꯝꯈ꯭ꯔꯤꯕꯅꯤ ꯃꯄꯥꯝꯒꯤ ꯃꯃꯥꯍꯣꯏꯗꯨꯁꯨ ꯇꯣꯏꯅ ꯂꯥꯛꯂꯒ ꯌꯦꯡꯁꯤꯜꯂꯕ ꯉꯝꯕ ꯅꯠꯇꯦ ꯍꯣ ꯑꯗꯨꯕꯣꯕ ꯅꯨꯃꯤꯠ 2-3 ꯈꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯃꯩꯅꯤꯡ ꯀꯨꯜꯂꯛꯂꯤꯕꯁꯤ ꯑꯗꯨꯒ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯏ ꯄꯨꯝꯅꯃꯛ ꯑꯩꯅꯇ ꯍꯣꯠꯅꯔꯒ ꯂꯥꯛꯂꯤꯕꯅꯤ ꯍꯦꯟꯖꯤꯟꯕ ꯃꯇꯧꯗꯨꯗ ꯏꯕꯦꯝꯆꯥ ꯇꯥꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯌꯥ ꯈꯤꯇ ꯆꯥꯊꯣꯛꯄꯤꯌꯨꯕ ꯁ꯭ꯋꯥꯏꯁꯦ ꯇꯥꯁꯤꯟꯕꯗ ꯌꯧꯍꯧꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯐꯥꯎ ꯑꯗꯨꯃꯛ ꯆꯥꯏꯗꯨꯅ ꯂꯩꯍꯧꯔꯅꯤ ꯑꯩꯒꯤꯁꯦ ꯇꯥꯟꯕꯗꯤ ꯅꯠꯇꯦꯀꯣ ꯏꯁ ꯋꯥꯏ ꯇꯥꯁꯤꯟꯒꯦꯕ ꯍꯣꯏ ꯇꯥꯁꯤꯜꯂꯨ ꯏꯆꯦ ꯁ꯭ꯋꯥꯏꯗ ꯍꯟꯗꯣꯛꯂꯒ ꯐꯝꯒꯦꯀꯣ ꯑꯗꯣ ꯅꯠꯇꯦ ꯅꯃꯧꯗꯨꯕꯨ ꯈꯔ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯦꯝꯃ ꯃꯧ ꯍꯥꯏꯁꯦ ꯈꯔ ꯂꯥꯛꯍꯧꯒꯗꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯟꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯁꯅꯤ ꯍꯩꯃ ꯊꯝꯕꯥꯜꯕꯨꯔꯣ ꯍꯥꯏꯔꯤꯁꯦ ꯍꯣꯏꯅꯦ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯂꯩꯔꯤꯒꯦꯅꯦ ꯊꯝꯕꯥꯜꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯃꯥꯗꯧꯅꯕꯨ ꯇꯧꯔꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯏꯁ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯏꯕꯦꯝꯆꯥ ꯐꯠꯈꯤꯗ꯭ꯔꯕ ꯃꯧꯅꯤ ꯑꯣ ꯑꯗꯨ ꯏꯆꯦ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯏꯃꯨꯡꯗꯣ ꯑꯃꯨꯛꯇ ꯇꯥꯁꯤꯜꯂꯨꯒꯦ ꯍꯦꯔꯥ ꯏꯕꯦꯝꯆꯥ ꯉꯥꯏꯍꯥꯛ ꯐꯝꯗꯅ ꯈꯣꯠꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯕ ꯌꯥꯏ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯨꯅꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯀꯨꯏꯔꯣꯏ ꯏꯆꯦ ꯉꯥꯏꯍꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯗ ꯆꯪꯈ꯭ꯔꯦ ꯄꯤꯁꯛ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯒ ꯏꯕꯦꯝꯆꯥꯅ ꯊꯣꯛꯃꯜꯂꯛꯇꯕꯗꯨꯗ ꯇꯟꯗꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯗꯨꯅ ꯇꯣꯟꯗꯣꯟ ꯃꯃꯥꯁꯨ ꯂꯨꯍꯣꯡꯂꯦ ꯆꯥꯛꯈꯨꯝꯁꯨ ꯑꯗꯨꯃꯛ ꯄꯨꯜꯂꯤ ꯊꯝꯕꯥꯜ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯃꯜꯂꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕ ꯁꯛꯍꯦꯟꯕꯤꯅ ꯌꯥꯝ ꯇꯟꯕ ꯃꯑꯣꯡꯗ ꯐꯨꯡꯒꯥꯗꯨꯕు ꯃꯩ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤ ꯄꯤꯁꯛ ꯃꯊꯧ ꯏꯔꯩ ꯂꯩꯇꯅ ꯆꯪꯂꯛꯂꯒ ꯊꯝꯕꯥꯜꯗ ꯍꯥꯏꯔꯛꯏ ꯍꯩ ꯊꯝꯕꯥꯜ ꯅꯪꯕꯨ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯃꯤꯒꯤ ꯅꯧꯖꯔꯤꯕ ꯃꯧ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯃꯨꯔꯛ ꯇꯧꯍꯜꯂꯒ ꯅꯪꯅ ꯃꯅꯥ ꯃꯁꯤꯡ ꯃꯟꯗꯅ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯃꯤ ꯈꯨꯖꯤꯟ ꯈꯨꯌꯥꯒꯁꯤ ꯆꯨꯈ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯏꯃꯥ ꯑꯩꯁꯨ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯕꯁꯤꯗ ꯏꯅꯥꯎꯅ ꯃꯩ ꯊꯥꯒꯠꯆꯔꯁꯅꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯩꯕ ꯅꯪꯅ ꯃꯅꯥ ꯃꯁꯤꯡꯗꯣ ꯃꯟꯕ ꯂꯣꯏꯔꯒ ꯑꯗꯨꯃꯛ ꯊꯥꯒꯠꯂꯁꯨ ꯌꯥꯏ ꯅꯆꯥꯅꯨꯄꯤ ꯍꯩꯁꯤꯡꯕꯤ ꯑꯃ ꯂꯩꯕꯗꯨꯅ ꯊꯥꯒꯠꯂꯁꯨ ꯌꯥꯏ ꯏꯃꯧꯁꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯅꯣꯏꯁꯤꯗꯤ ꯈꯪꯕ ꯂꯥꯛꯃꯟꯗꯦꯍꯦ ꯏꯕꯦꯝꯃ ꯏꯃꯧꯁꯦ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨꯒ ꯍꯩꯕ ꯑꯉꯥꯡ ꯅꯠꯇꯦꯅꯦ ꯁꯛꯍꯦꯟꯕꯤꯁꯨ ꯇꯟꯕꯒ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯦ ꯆꯥꯛꯄꯨꯗꯤ ꯊꯣꯡꯒꯦꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯩꯁꯤ ꯊꯥꯒꯠꯄ ꯍꯩꯇ꯭ꯔꯦ ꯄꯤꯁꯛꯅ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣꯅꯦ ꯏꯃꯧꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯅꯆꯦꯅ ꯑꯗꯨꯝ ꯇꯧꯖꯁꯅꯤ ꯅꯪꯒꯤꯁꯨ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯏ ꯇꯧꯕꯒꯤ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯂꯥꯛꯑꯣ ꯅꯥꯐꯤ ꯅꯔꯣꯜꯒꯥꯗꯣ ꯆꯨꯗꯅ ꯂꯣꯏꯕ ꯇꯥꯔꯦ ꯅꯪꯗꯤ ꯌꯨꯝꯗꯁꯨ ꯆꯥꯛ ꯊꯣꯡꯂꯛꯑꯝꯃꯣꯏ ꯅꯅꯦꯝꯅ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯀꯨꯜꯂꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯏꯁ ꯃꯤꯁꯤꯡꯁꯤꯅꯅꯦ ꯃꯃꯤꯡꯗ ꯇꯥꯕꯗ ꯊꯛ ꯅꯤꯛꯅꯔꯤꯕꯅꯤ ꯃꯣꯏꯅꯒ ꯊꯕꯛ ꯁꯨꯍꯜꯂꯤ ꯀꯥꯏꯅ ꯇꯥꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯍꯩ ꯊꯝꯕꯥꯜ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯏꯃꯧꯁꯤ ꯄꯣꯊꯥꯖꯁꯅꯨ ꯅꯧꯔꯤꯕ ꯍꯥꯏꯁꯤꯗꯤ ꯃꯕꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯔꯝꯗꯧꯔꯤ ꯄꯣꯠꯅꯤ ꯊꯝꯕꯥꯜ ꯃꯅꯦꯝꯒꯤ ꯃꯇꯧꯗꯣ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯗꯦ
ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯍꯥꯏꯕ ꯉꯝꯗꯕꯅ ꯇꯨꯃꯤꯟꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯝꯕꯥꯜ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯃꯇꯣꯝꯇꯅ ꯇꯧꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯏꯃꯥ, ꯏꯟꯗꯣꯝꯆꯥꯗꯤ?" "ꯈꯪꯗꯦ, ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ." "ꯏ, ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯒꯦ ꯀꯥꯏꯅꯒ ꯊꯣꯛꯂꯛꯇ꯭ꯔꯣ ꯍꯥꯏꯁꯦ?" "ꯊꯣꯛꯂꯛꯑꯝꯕꯅꯤ, ꯅꯣꯏ ꯅꯕꯣꯛꯅ ꯃꯈꯨꯠ ꯆꯨꯈꯤꯅꯤꯅ ꯄꯣꯊꯥꯅꯕ ꯍꯥꯏꯗꯅ ꯆꯪꯍꯟꯈ꯭ꯔꯦꯗꯅ." "ꯑꯆꯥ, ꯂꯣꯏꯔꯦꯍꯦ! ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯕꯣ? ꯃꯥꯅ ꯅꯝꯗꯅ ꯏꯃꯨꯡꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯗꯣꯏꯅꯦ ꯌꯦꯡꯉꯣ꯫ ꯃꯇꯝ ꯑꯃꯗ ꯃꯥ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯐꯥꯎꯔꯛꯇꯣꯏꯅꯤ꯫ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯄꯨꯔꯥ ꯃꯤꯅꯥꯏꯗꯧꯅꯅꯦ ꯈꯜꯂꯤꯁꯦ, ꯑꯗꯨꯒ ꯁꯤꯡꯊꯥꯅꯕꯤꯕꯁꯨ ꯅꯠꯇꯕ꯫ ꯈꯪꯗꯦ ꯁꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯁꯤ, ꯀꯩꯕꯨ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯁꯤ ꯈꯛ ꯇꯧꯕꯗ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯒꯦ? ꯏꯃꯥ ꯏꯆꯥ ꯁꯨꯔꯤꯁꯤꯗꯤ ꯃꯥꯅ ꯊꯣꯛꯄꯅꯤ, ꯑꯩꯈꯣꯏꯅꯅꯦ ꯀꯥꯏꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯅꯪꯅ ꯐꯃꯟꯕꯒꯤ ꯑꯕꯣꯛꯁꯦ ꯀꯩꯁꯨ ꯍꯥꯏꯕꯤꯗꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕꯗ ꯂꯣꯏꯗꯣꯏ ꯄꯣꯠꯅꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯁꯤꯗ ꯆꯠꯂꯒ ꯀꯔꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯤ ꯇꯝꯁꯤꯜꯂꯝꯗꯣꯏꯁꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯊꯝꯕꯥꯜꯒꯤ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎ ꯊꯕꯛ ꯁꯨꯐꯝꯗ ꯌꯨꯝ ꯁꯥꯕꯗ ꯌꯨꯝꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯃꯈꯣꯡꯗꯨ ꯆꯠꯄ ꯉꯝꯗꯗꯨꯅ ꯌꯨꯝꯗ ꯂꯩꯔꯤ꯫ ꯄꯤꯁꯛ ꯃꯃꯧ ꯑꯍꯜꯕꯨ ꯍꯥꯟꯅꯗꯒꯤ ꯁꯤꯡꯊꯥꯅꯗꯕꯒ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯤ ꯑꯣꯏꯅ ꯎꯈꯤꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯅ, "ꯏꯃꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ?" "ꯑꯁ ꯈꯪꯗꯦꯗ, ꯑꯩ ꯆꯥꯅꯤꯡꯕ ꯑꯝꯇ ꯂꯩꯇꯦ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯊꯣꯡꯕ ꯈꯨꯗꯤꯡ ꯁꯨꯍꯥꯎ ꯍꯥꯎꯇꯦ, ꯀꯔꯝꯍꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯉꯥꯒ ꯊꯥꯛꯇꯅ ꯊꯣꯡꯖꯜꯂꯦ, ꯁꯨꯛꯆꯥ ꯍꯦꯛ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅꯤ." "ꯏꯃꯥ, ꯃꯣꯏ ꯇꯥꯆꯧꯅ ꯁꯣꯟꯗꯨꯅ ꯂꯩꯕꯁꯤꯗ ꯁꯦꯜꯁꯤꯁꯨ ꯌꯥꯝ ꯀꯧꯔꯦ, ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ ꯄꯨꯅꯅꯕ ꯁꯦꯜꯗꯣ ꯃꯔꯥꯡ ꯀꯥꯏꯗꯕꯒꯤ ꯇꯧꯕꯅꯤ." "ꯏꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯆꯥ ꯅꯨꯄꯥꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯇ꯭ꯔꯦꯅ ꯂꯣꯏ ꯇꯣꯛꯄ ꯇꯥꯔꯤꯕ꯭ꯔꯣ? ꯅꯃꯥ ꯅꯆꯥꯅ ꯊꯕꯛ ꯐꯕ ꯁꯥꯗꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯈꯩ ꯐꯤꯒ ꯌꯥꯝ ꯁꯥꯗꯥꯏꯅꯦ? ꯅꯠꯇ꯭ꯔꯒꯅ ꯅꯃꯥ ꯅꯆꯥ ꯍꯨꯔꯥꯟꯗꯅ ꯂꯣꯟꯖꯥ ꯆꯥ ꯂꯩꯔꯕ꯭ꯔꯣ?" "ꯏꯃꯥ, ꯏꯃꯨꯡ ꯑꯃꯗ ꯆꯪꯂꯤꯕ ꯁꯦꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯏꯃꯥ ꯏꯆꯥꯅ ꯇꯥꯟꯗꯅ ꯀꯌꯥꯝ ꯌꯥꯝ ꯇꯥꯟꯗꯣꯏꯅꯣ? ꯃꯁꯤꯗ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯦ ꯀꯌꯥꯅꯣ? ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎ ꯆꯥꯕꯗ ꯇꯟꯖꯜꯂꯛꯇꯣꯔꯦꯗ ꯇꯧꯔꯤꯁꯤ꯫ ꯏꯊꯤꯕꯣꯡ ꯀꯣꯊꯣꯛꯇꯅ ꯉꯥꯡꯕꯁꯤꯗꯅꯦ ꯍꯤꯡꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯦ꯫ ꯏꯃꯥ, ꯑꯩ ꯑꯗꯨꯃꯛ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ, ꯅꯃꯧꯅ ꯇꯧꯖꯔꯤꯕꯗꯣ ꯍꯥꯏꯖꯕ ꯈꯛꯇꯅꯤ." ꯐꯩꯖꯥꯎ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯝꯕꯥꯜꯕꯨ ꯀꯧꯔꯛꯏ꯫ "ꯊꯝꯕꯥꯜ, ꯇꯥꯔꯤꯕꯣ? ꯅꯪ ꯑꯝꯇ ꯂꯥꯎ." "ꯑꯧ, ꯇꯥꯔꯦ, ꯂꯥꯛꯆꯔꯒꯦ." ꯃꯅꯦꯝꯗ ꯃꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯑꯔꯩꯕ ꯀꯔꯤꯅꯣ ꯌꯦꯡꯂꯒ ꯉꯁꯤꯒꯤꯗꯤ ꯊꯣꯡꯂꯒꯦ." "ꯈꯪꯗꯦ, ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯈꯜꯂꯒ ꯊꯣꯡꯉꯣ, ꯍꯤꯡꯅꯕ ꯆꯥꯗ ꯌꯥꯗꯕꯒꯤ ꯆꯥꯕ ꯍꯥꯏꯗꯨꯅꯤ." ꯃꯆꯥꯅꯨꯄꯥꯅ ꯅꯥꯔꯤꯗꯨ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅꯗꯤ ꯅꯣꯡꯃꯇ ꯍꯪꯂꯨꯗꯦ꯫ ꯄꯤꯁꯛꯅꯁꯨ ꯇꯣꯟꯗꯣꯟꯕꯅꯁꯨ ꯁꯣꯝꯗ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯊꯣꯡꯕ ꯆꯥꯛꯇꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯃꯄꯥꯝꯗꯒꯤ ꯉꯥ ꯌꯦꯟ ꯑꯇꯥꯎꯕ ꯑꯌꯥꯏꯕ ꯄꯨꯔꯛꯄꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯇ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯗꯦ꯫ ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄ ꯃꯃꯧꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯖꯔꯤꯗꯨ ꯃꯥꯒꯤ ꯃꯃꯧ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤꯗꯨꯅꯗꯤ ꯅꯣꯡꯃꯇ ꯑꯔꯩ ꯂꯩꯇ ꯃꯦꯟꯕꯤꯕ ꯅꯠꯇꯦ꯫ ꯊꯝꯕꯥꯜ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯨ ꯃꯀꯣꯛ ꯆꯤꯛꯄ ꯃꯀꯣꯛ ꯉꯥꯎꯕ ꯇꯣꯏꯅ ꯍꯧꯔꯛꯄꯅ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯐꯩꯖꯥꯎ ꯉꯁꯤꯗꯤ ꯃꯇꯨ ꯃꯆꯥꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯊꯣꯏꯕꯤ, ꯀꯩ ꯍꯥꯏꯒꯦ ꯄꯥꯕ? ꯅꯣꯏ ꯈꯨꯔꯥꯇꯣꯟ ꯂꯩꯕ ꯖꯥꯠꯂꯥ?" "ꯑꯧ, ꯂꯩꯈꯤꯕ ꯃꯥꯜꯂꯤ." "ꯅꯪ ꯑꯃꯨꯛꯇ ꯆꯠ ꯈꯨꯔꯥꯇꯣꯟꯗꯣ ꯂꯥꯛꯑꯣ ꯍꯥꯏꯔꯨꯁꯨ ꯄꯥꯕꯒꯤ ꯅꯥꯛꯇ." "ꯍꯣꯏ." ꯊꯣꯏꯕꯤꯅ ꯀꯧꯔꯨꯗꯨꯅ ꯇꯣꯟꯗꯣꯟꯕꯁꯨ ꯂꯥꯛꯏ꯫ "ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯆꯧ? ꯂꯥꯛ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ, ꯇꯥꯆꯧꯒ ꯋꯥꯔꯤ ꯁꯥꯁꯤ." "ꯍꯥꯏꯕꯤꯔꯛꯑꯣ ꯑꯇꯣꯝꯕ." "ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯁꯨ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯕꯅꯤನ ꯁꯦꯜꯁꯨ ꯊꯣꯛꯇ꯭ꯔꯦ. ꯑꯗꯨꯒ ꯌꯦꯡ, ꯅꯪꯒꯤ ꯅꯇꯩꯃꯁꯤꯁꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯐꯤ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯁꯦ ꯇꯣꯏꯅ ꯑꯅꯥꯕ ꯍꯧꯗꯨꯅ ꯂꯩꯔꯦ. ꯅꯆꯥꯅꯨꯄꯤꯁꯤꯅꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ? ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯗꯨꯝ ꯐꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜ. ꯇꯥꯆꯧꯁꯨ ꯉꯝꯂꯕꯗꯤ ꯅꯪꯒꯤ ꯅꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯁꯤꯜꯂꯛꯏ. ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ?" ꯇꯣꯟꯗꯣꯟꯕ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯌꯥ ꯌꯥꯅꯤꯡꯕꯗꯤ ꯑꯣꯏꯗꯦ. ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯌꯥꯅꯤꯡꯗꯦ ꯀꯝꯗꯧꯅ ꯍꯥꯏꯅꯤ? ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯇꯥꯆꯧ." ꯐꯩꯖꯥꯎ ꯃꯤ ꯃꯈꯜ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕ ꯃꯤꯑꯣꯏꯅꯤ. ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯇꯦꯟꯇꯛꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯀꯌꯥ ꯑꯄꯦꯟꯕ ꯑꯣꯏꯗꯦ. ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯕꯅ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ." ꯁꯣꯝꯗ ꯇꯣꯟꯗꯣꯟꯕ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯁꯛꯍꯦꯟꯕꯤꯅ ꯍꯪꯂꯛꯏ꯫ "ꯀꯩ ꯍꯥꯏꯔꯛꯏꯅꯣ?" ꯇꯣꯟꯗꯣꯟꯕ ꯁꯛꯍꯦꯟꯕꯤꯗ ꯃꯥꯒꯤ ꯇꯥꯆꯧꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯗꯨ ꯇꯝꯂꯝꯃꯤ꯫
ꯁꯛꯍꯦꯟꯕꯤ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯊꯣꯛꯂꯨꯅꯨ ꯍꯥꯏꯗ꯭ꯔꯣ? ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯌꯥꯝ ꯂꯧꯗꯦꯕ ꯅꯪ꯫ ꯄꯨꯊꯣꯛꯑꯣ ꯅꯪ ꯁꯦꯜꯗꯣ꯫ ꯑꯩꯉꯣꯟꯗꯗꯤ ꯋꯥ ꯃꯆꯦꯠ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ꯫ ꯁꯦꯜ ꯇꯨꯡꯁꯤꯟꯒꯗꯧꯕ ꯃꯇꯝꯁꯤꯗ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯕ ꯄꯨꯔꯒ ꯂꯩꯔꯁꯤ ꯍꯥꯏꯔꯕ? ꯅꯠꯇꯦ, ꯉꯝꯃꯣꯏ ꯍꯥꯏꯔꯝꯕ ꯀꯩꯗꯧꯒꯦꯃꯤ? ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯇꯥꯆꯧꯅ ꯊꯥꯏꯅꯗꯒꯤ ꯏꯃꯨꯡ ꯄꯨꯔꯛꯏꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯕ ꯌꯥꯔꯦꯅ꯫ ꯑꯣ, ꯑꯩꯈꯣꯏꯁꯨ ꯃꯣꯏꯗꯧꯅ ꯂꯥꯏꯔ ꯇꯥꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯕ ꯑꯗꯨꯒ? ꯏꯕꯥꯅꯤꯒꯤ ꯂꯩꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯏꯃꯨꯡꯁꯤꯃ ꯄꯨꯕꯗ ꯀꯩꯁꯨ ꯃꯌꯦꯡ ꯇꯥꯔꯣꯏ ꯀꯩ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅꯗꯨꯃꯛ ꯊꯣꯛꯏ꯫ ꯌꯥꯅꯤꯗ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯅꯤ ꯌꯦꯡꯉꯨꯅꯤꯁꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯅ ꯅꯍꯥꯟꯋꯥꯏ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯂꯝꯕꯗꯣ ꯀꯅꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯣ ꯂꯧꯌꯥꯝ ꯆꯥꯗꯅ ꯁꯦꯜ ꯆꯕꯨꯟ ꯆꯕꯨꯟ ꯊꯥꯗꯔꯒ ꯂꯂꯣꯟ ꯏꯇꯤꯛꯀ ꯇꯧꯔꯤꯗꯨꯕꯣ? ꯍꯣꯏꯕ, ꯑꯩꯁꯨ ꯈꯪꯉꯦꯕ, ꯏꯀꯨꯕꯣꯛꯅ ꯂꯣꯏꯅ ꯁꯤꯟꯕꯤꯔꯤꯅꯦꯕ꯫ ꯑꯗꯣ ꯃꯣꯏꯁꯨ ꯍꯨꯟꯗꯣꯛꯑꯕ ꯌꯥꯔꯤꯕꯁꯦ? ꯏꯁ, ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯏꯀꯣ꯫ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ꯫ ꯅꯪꯒꯤ ꯅꯌꯥꯝꯕꯁꯤꯅ ꯅꯌꯥꯝꯕ ꯑꯣꯏꯈ꯭ꯔꯁꯨ ꯅꯣꯏꯒꯤ ꯅꯇꯩꯃꯅ ꯅꯥꯔꯤꯅꯦꯅ ꯇꯧꯔꯤꯗꯣ ꯅꯥꯁꯤꯟꯅꯔꯤꯅꯤ ꯈꯪꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯥꯏꯕꯁꯤ ꯎꯕꯗ ꯀꯜꯂꯛꯇꯅ ꯇꯧꯔꯤꯕ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯐꯤ ꯑꯗꯨꯝ ꯀꯟꯅ ꯁꯥꯔꯤꯗꯨꯅꯤ꯫ ꯀꯩꯒꯤ ꯏꯃꯨꯡꯁꯤꯃ ꯄꯨꯕꯗ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯑꯁꯤ ꯌꯥꯔꯦ ꯁꯤꯗꯣ꯫ ꯃꯇꯝ ꯈꯔ ꯃꯑꯣꯡ ꯌꯦꯡꯁꯤ꯫ ꯑꯩ ꯑꯇꯩ ꯀꯩꯁꯨ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯃꯣꯏꯅ ꯐꯝꯖꯥ ꯆꯥꯕꯒꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯋꯥ ꯑꯁꯦꯡꯕ ꯑꯃ ꯉꯥꯡꯅꯁꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯦꯡꯕ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏꯅ ꯉꯥꯡꯅꯗꯣꯏꯁꯦ? ꯅꯪ ꯍꯥꯏꯔꯣ, ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯏꯇꯩ ꯏꯅꯥꯎ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯍꯥꯏꯌꯣ, ꯄꯨꯟꯅ ꯆꯥꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯁ, ꯑꯣꯏꯔꯣꯏꯗꯕꯗꯣ꯫ ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ? ꯏꯃꯨꯡꯁꯤꯃ ꯄꯨꯂꯞ ꯄꯨꯕ ꯋꯥꯔꯁꯨ ꯃꯣꯏꯈꯩ ꯆꯥꯕꯩꯗꯤ ꯄꯨꯕ ꯉꯝꯅꯤꯗꯅ꯫ ꯍꯧꯖꯤꯛ ꯁꯦꯜ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ, ꯇꯨꯡꯒꯤ ꯈꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯃꯥꯗꯤ? ꯃꯥꯁꯨ ꯃꯣꯏꯗ ꯆꯥꯖꯔꯅꯤ꯫ ꯑꯁ, ꯏꯃꯥꯗꯤ ꯑꯩꯈꯣꯏꯒ ꯆꯥꯔꯁꯨ ꯌꯥꯏ ꯀꯩ? ꯏꯃꯥ ꯈꯛ ꯍꯦꯟꯕꯕꯨ ꯀꯩꯁꯨ ꯌꯥꯝꯅ ꯇꯤꯡꯗꯣꯏ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯋꯥ ꯉꯥꯡꯉꯛꯄ ꯌꯥꯔꯣꯏ꯫ ꯑꯦ, ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ? ꯌꯦꯡꯗꯤ ꯌꯦꯡꯉꯣ, ꯑꯗꯣ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯨꯔꯣ꯫ ꯀꯩꯅꯣꯍꯦ, ꯍꯧꯖꯤꯛꯇꯤ ꯊꯨꯃꯟꯗ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯊꯨꯕꯅꯣ? ꯌꯣꯠꯇꯤ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧ ꯍꯥꯏꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯅꯪ? ꯑꯁ, ꯑꯩ ꯇꯜꯂꯤ ꯇꯜꯂꯤꯌꯦ ꯅꯨꯄꯤ꯫ ꯍꯥꯏꯔꯨꯔꯣ ꯍꯥꯏꯕꯅꯤ꯫ ꯁꯣꯏꯍꯦ꯫ ꯇꯣꯟꯗꯣꯟꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯃꯟꯕꯅ ꯎꯄꯥꯏ ꯂꯩꯇ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯦ꯫ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕꯤ ꯄꯤꯁꯛ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯍꯜ ꯃꯃꯧꯁꯤꯡ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯈꯟꯗ ꯃꯥꯗꯤ ꯃꯆꯥ ꯑꯇꯣꯝꯕꯒ ꯆꯥꯔꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯑꯇꯣꯝꯕꯅ ꯍꯥꯏꯔꯤꯁꯤꯅ ꯐꯔꯦ ꯑꯆꯧꯕ, ꯍꯧꯖꯤꯛꯇꯤ ꯅꯣꯏꯁꯨ ꯌꯨꯝ ꯀꯩ ꯂꯣꯏꯅ ꯄꯥꯟꯅꯔꯕꯅꯤꯅ ꯁꯦꯜ ꯆꯪꯅꯕꯒꯤ ꯆꯪꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯁꯨ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯀꯦ ꯈꯜꯂꯒ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯐꯩꯖꯥꯎ ꯃꯥꯗꯤ ꯑꯁꯨꯝꯅ ꯃꯅꯥꯎ ꯑꯗꯨꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯉꯝꯖꯔꯝꯗꯦ꯫ ꯃꯁꯥ ꯁꯣꯜꯂꯕ, ꯁꯦꯜ ꯃꯅꯥ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕ ꯃꯥꯅ ꯏꯃꯨꯡ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤ ꯋꯥꯐꯝꯕꯨ ꯍꯥꯏꯕ ꯉꯝꯒꯅꯤ? ꯐꯩꯖꯥꯎ ꯃꯥꯒꯤ ꯃꯇꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯗꯤ ꯆꯥꯛꯈꯨꯝꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯏꯔꯒꯦ꯫ ꯏꯃꯥꯁꯨ ꯑꯩꯈꯣꯏꯅ ꯀꯣꯟꯗꯧꯔꯕꯅꯤꯅ꯫ ꯇꯥꯆꯧ ꯍꯣꯏꯒꯤꯅ ꯀꯥ ꯃꯅꯨꯡꯗ ꯁꯦꯝꯕꯤꯔꯣ꯫ ꯏꯇꯩꯃꯒꯤ ꯀꯣꯜꯂꯤꯛꯇꯨꯕꯨ ꯀꯩꯀꯩ ꯌꯥꯎꯔꯤꯕꯖꯥ? ꯊꯣꯏꯕꯤꯅ ꯈꯟꯗꯣꯛꯆꯔꯅꯤ꯫ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯋꯥꯔꯤ ꯇꯥꯔꯝꯕ ꯊꯣꯏꯕꯤ ꯃꯕꯣꯛ ꯑꯃꯗꯤ ꯃꯈꯨꯔꯥꯒꯤ ꯊꯧꯑꯣꯡꯗꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯏꯃꯨꯡꯒꯤ ꯑꯀꯨꯞ ꯑꯇꯥ ꯄꯨꯝꯕ ꯄꯥꯕꯅ ꯄꯨꯔꯒ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯕꯁꯨ ꯅꯥꯗꯨꯅ ꯂꯩꯔꯦ꯫ ꯏꯃꯥꯁꯨ ꯁꯦꯜ ꯇꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯀꯩꯁꯨ ꯍꯥꯏꯕꯒꯤ ꯏꯇꯤꯛꯇꯤ ꯂꯩꯇꯦ ꯈꯨꯔꯥꯇꯣꯟ꯫ ꯈꯨꯔꯥꯇꯣꯟꯅ ꯂꯦꯞꯄꯤꯔꯤꯕ ꯐꯤꯔꯦꯞꯁꯦ ꯑꯐꯕ ꯐꯤꯔꯦꯞ꯫ ꯅꯆꯥ ꯆꯥꯛꯈꯨꯝꯗꯒꯤ ꯀꯣꯟ ꯈꯔꯗꯤ ꯄꯨꯊꯣꯛꯆꯈꯤꯒꯦ꯫ ꯅꯆꯥꯅ ꯏꯃꯥꯒ ꯄꯥꯕꯒꯕꯨꯗꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯁꯤꯅ ꯐꯠꯇ꯭ꯔꯅꯤ ꯊꯣꯏꯕꯤ? ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯀꯩꯁꯨ ꯌꯦꯠꯁꯤꯟꯅꯕꯁꯨ ꯌꯥꯔꯣꯏꯗꯕꯅꯤꯅ ꯐꯔꯦ ꯐꯔꯦ, ꯀꯣꯟꯁꯤꯡꯗꯣ ꯈꯟꯗꯣꯛ, ꯑꯗꯨꯒ ꯅꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯣꯏꯕ ꯌꯥꯕ ꯖꯒꯥꯗꯣ ꯁꯦꯝꯃꯨ꯫ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯍꯥꯏꯗꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛꯈꯨꯝ ꯑꯃꯒꯤ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯂꯧꯊꯣꯛꯂꯨꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯂꯤꯕꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯈꯨꯔꯥ ꯃꯕꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯩꯖꯥꯎꯒꯤ ꯀꯥ ꯑꯣꯏꯔꯤꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ꯫ ꯀꯥ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯐꯃꯨꯡ ꯑꯅꯤ, ꯎꯄꯨ ꯑꯅꯤ ꯊꯝꯖꯤꯟꯈꯤꯕꯗ ꯃꯥꯏ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯇꯕꯒꯨꯝꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯥꯛꯈꯨꯝꯁꯨ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯇꯧꯒꯦ ꯈꯟꯈꯤꯕꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯄꯤꯛꯅ ꯆꯥꯛꯈꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯤ꯫ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯐꯝ ꯑꯗꯨ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯃꯥꯒ ꯃꯥꯒ ꯍꯣꯠꯅꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯍꯩꯁꯤꯡꯅ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯇꯨꯅ ꯁꯦꯝꯂꯤ꯫ ꯊꯝꯕꯥꯜꯅ ꯕꯦꯝꯃ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯇꯧꯔꯤꯗꯨꯕꯣ? ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯃꯠꯇ ꯎꯠꯇ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯏ꯫ ꯌꯥꯅꯤꯗ ꯏꯃꯥ, ꯃꯐꯝꯁꯤꯗ ꯊꯣꯡꯂꯁꯤ ꯆꯥꯛꯁꯤ꯫ ꯍꯌꯦꯡꯋꯥꯏ ꯁꯦꯜ ꯄꯥꯏꯔꯀꯥꯟꯗ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯍꯣꯏ, ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯣ꯫ ꯊꯣꯏꯕꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯂꯤ꯫ ꯋꯥꯈꯜꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯕꯣꯛ ꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗꯕ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯄꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯨꯕ, ꯁꯦꯕꯥ ꯇꯧꯕꯤꯔꯨꯕꯗꯨꯒꯤ ꯃꯍꯩꯔꯥ?
ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯇꯣ ꯑꯔꯦꯝꯕꯗ ꯇꯥꯔꯕꯅꯤꯅ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ. ꯑꯕꯣꯛꯅ ꯐꯅ ꯅꯥꯔꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯂꯔꯣꯏ. ꯋꯥ ꯑꯀꯟꯕꯁꯨ ꯀꯝꯗꯧꯅ ꯍꯥꯏꯔꯨꯅꯤ, ꯑꯩꯗꯤ ꯑꯉꯥꯡꯅꯤ. ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯕ ꯇꯥꯕꯅꯤ. ꯊꯣꯏꯕꯤ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇꯗ ꯆꯣꯏꯊꯣꯛꯇ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯑꯉꯝꯕ ꯍꯣꯠꯅꯔꯝꯃꯤ. ꯊꯝꯕꯥꯜꯁꯨ ꯍꯧꯒꯠꯇꯨꯅ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯂꯤ. ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ. ꯅꯪꯅ ꯀꯣꯛ ꯉꯥꯎꯕ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤꯕ. ꯌꯥꯅꯤꯗ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯤ ꯑꯗꯨꯃꯛ ꯉꯝꯃꯤ. ꯏꯃꯥ, ꯅꯣꯏ ꯅꯥꯕ ꯌꯥꯗꯕꯅꯤ. ꯅꯣꯏ ꯅꯥꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯒꯤ ꯃꯇꯦꯡ ꯀꯩꯁꯨ ꯄꯥꯡꯕꯤꯔꯛꯀꯅꯨ. ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ. ꯍꯣꯏꯁꯤ ꯍꯣꯏꯁꯤ. ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯐꯔꯁꯤꯗꯤ ꯆꯥꯛꯁꯤꯗꯤ ꯏꯃꯥ ꯊꯣꯡꯕꯤꯔꯛꯑꯒꯦ. ꯑꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ. ꯄꯤꯁꯛ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ. ꯆꯥꯛꯁꯨ ꯂꯣꯏꯈ꯭ꯔꯦ. ꯇꯣꯟꯗꯣꯟꯕꯁꯨ ꯍꯧꯒꯠꯂꯛꯂꯤ. ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯄꯤꯁꯛ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ. ꯑꯇꯣꯝꯕ, ꯃꯧꯗꯨꯕꯨ ꯍꯧꯒꯠꯈꯤꯔꯣꯏꯗ꯭ꯔꯣ? ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯍꯧꯒꯠꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ. ꯅꯣꯏ ꯍꯦꯃꯜꯂꯤꯀꯣ. ꯍꯧꯖꯤꯛꯐꯥꯎ ꯃꯥꯅ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯅ ꯎꯔꯒ ꯀꯔꯤ ꯍꯥꯏꯅꯗꯣꯏꯅೋ? ꯊꯕꯛ ꯄꯨꯝꯕꯁꯨ ꯏꯃꯥꯅ ꯂꯣꯏꯔꯦ. ꯆꯥꯛꯁꯨ ꯏꯃꯥꯅ ꯊꯣꯡꯂꯤ. ꯁꯤ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯦꯕ. ꯀꯩꯅꯣ, ꯆꯥꯛ ꯊꯣꯡꯈ꯭ꯔꯕ ꯑꯩꯁꯦ? ꯏꯕꯥꯅꯤꯗꯤ ꯃꯣꯏꯅ ꯆꯥꯔꯨꯒꯗꯕꯅꯤ ꯉꯁꯤ. ꯏꯃꯥꯁꯨ ꯊꯕꯛ ꯐꯃꯟꯈ꯭ꯔꯦ. ꯊꯣꯡꯂꯝꯗ꯭ꯔꯒꯅ ꯊꯣꯡꯗꯦ ꯑꯃꯨꯛ ꯍꯥꯏꯅꯤ, ꯊꯣꯡꯖꯜꯂꯨꯔꯒꯅ ꯆꯥꯔꯣꯏ ꯑꯃꯨꯛ ꯍꯥꯏ. ꯈꯪꯗ꯭ꯔꯦꯗ ꯑꯇꯣꯝꯕ, ꯅꯣꯏ ꯏꯃꯥꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤꯀꯣ. ꯏꯃꯥ, ꯅꯃꯧꯁꯨ ꯍꯧꯒꯠꯂꯅꯤ. ꯑꯩ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯇꯧꯔꯨꯈꯤꯒꯦ. ꯏꯃꯥ ꯆꯥꯊꯣꯛꯄꯤꯔꯣ. ꯄꯤꯁꯛꯅ ꯍꯥꯏꯍꯟꯅꯤꯡꯕ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯋꯥꯗꯨ ꯁꯝꯇꯠꯇꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯨ ꯄꯤꯁꯛ ꯋꯥꯔꯧꯖꯩ. ꯍꯧꯖꯤꯛꯇꯤ ꯄꯤꯁꯛ ꯃꯁꯥꯅ ꯊꯣꯡꯖꯔꯒ ꯆꯥꯕ, ꯊꯣꯡꯗ꯭ꯔꯒ ꯇꯣꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏ. ꯇꯣꯉꯥꯟ ꯆꯥꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯍꯥꯟꯅ ꯃꯃꯧ ꯑꯍꯜꯒ ꯆꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯁꯥꯅ ꯏꯇꯨꯝꯅꯕꯒꯤ ꯐꯅꯦꯛ ꯐꯥꯎꯕ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯐꯤꯔꯣꯜ ꯐꯥꯎ ꯌꯥꯎꯅ ꯃꯥꯅ ꯁꯨꯔꯤ. ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯁꯥꯗꯨ ꯌꯥꯝꯅꯗꯤ ꯋꯥꯖꯩ. ꯍꯥꯟꯅ ꯁꯨꯔꯛꯇꯕ ꯀꯨꯏꯕꯒꯤꯁꯨ ꯄꯪꯋꯥꯗ ꯋꯥꯖꯩ. ꯁꯣꯝꯗ ꯐꯩꯖꯥꯎꯗꯤ ꯃꯈꯣꯡꯗꯨ ꯁꯣꯛꯈ꯭ꯔꯕ ꯑꯣꯏꯕꯅ ꯐꯅ ꯁꯦꯕꯥ ꯇꯧꯕꯤꯔꯁꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞ, ꯃꯪꯒꯣꯜꯗ ꯑꯃꯨꯛ ꯐꯝ, ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛ ꯆꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩ. ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯕꯗꯒꯤ ꯈꯔ ꯀꯟꯈꯠꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨꯗꯤ ꯉꯝꯂꯦ. ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯈꯩ ꯊꯝꯕꯥꯜ ꯃꯥꯅ ꯇꯧꯈ꯭ꯔꯕꯁꯨ ꯐꯤ ꯁꯥꯕ, ꯂꯧꯕꯨꯛꯇꯒꯤ ꯊꯔꯣꯏ ꯈꯨꯟꯗꯨꯅ ꯌꯣꯟꯕ, ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯇꯨꯅ ꯌꯣꯟꯕ ꯃꯌꯥꯝꯁꯤꯅ ꯏꯃꯨꯡꯗꯣ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯆꯗ꯭ꯔꯦ. ꯄꯤꯁꯛ ꯅꯨꯃꯤꯠꯇꯨ ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯃꯆꯥ ꯃꯃꯧꯅꯗꯤ ꯈꯪꯕꯤꯔꯝꯗꯦ. ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯌꯦ ꯄꯤꯁꯛ. ꯉꯁꯤꯗꯤ ꯏꯃꯧꯅ ꯊꯣꯡꯖꯔꯁꯅꯤꯗ. ꯑꯁꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯤꯕꯨ ꯍꯧꯒꯠꯂꯔꯣꯏꯒꯦ. ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯆꯥ ꯃꯃꯧꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗꯕꯗꯨꯗ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂ ꯍꯥꯏꯅ ꯈꯜꯂꯤ. ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯂꯦ. ꯅꯨꯃꯤꯗꯥꯡꯁꯨ ꯆꯔꯥ ꯍꯦꯟꯈꯤꯕꯅ ꯄꯤꯁꯛ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯨꯒꯦ ꯈꯟꯅ ꯍꯧꯒꯠꯂꯛꯏ. ꯀꯔꯤꯅꯣꯅꯦ, ꯑꯇꯣꯝꯕꯒꯤ ꯀꯥꯁꯤꯕꯨ ꯄꯨꯅꯥ ꯊꯦꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯨ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯆꯥꯛ ꯊꯣꯡꯈꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯐꯥꯎ ꯂꯩꯔꯝꯗꯦ. ꯉꯔꯥꯡ ꯑꯌꯨꯛ ꯃꯥꯅ ꯉꯝꯗ ꯊꯣꯡꯂꯝꯕ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗꯨ ꯀꯨꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯄꯤꯁꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ. ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯛꯂꯤ. ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ. ꯃꯁꯤ ꯑꯣꯏꯔꯦꯀꯣ, ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ. ꯑꯩꯅꯗꯤ ꯏꯃꯧ ꯂꯥꯛꯄꯗ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ. ꯃꯅꯦꯝ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯏꯆꯥ ꯅꯨꯄꯥꯕꯨꯁꯨ ꯏꯅꯥꯛꯇ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯍꯟꯕꯤꯗꯕ. ꯁꯦꯜ ꯄꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯁꯤꯗ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯠꯂꯦꯀꯣ. ꯃꯁꯤꯒꯤꯗꯃꯛꯂ ꯑꯩꯅ ꯍꯔꯥꯎꯈꯤꯕꯗꯣ? ꯑꯩꯕꯨ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯕ ꯉꯝꯈꯤꯗ꯭ꯔꯅꯦ? ꯑꯩ ꯆꯥꯔꯔꯣꯏꯗ. ꯄꯤꯁꯛ ꯆꯔꯥ ꯍꯦꯜꯂꯤ. ꯃꯁꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯄꯒ ꯆꯥꯗ ꯊꯛꯇꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯟꯖꯜꯂꯤ. ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯒ ꯇꯣꯟꯗꯣꯟꯕꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯍꯜꯂꯛꯂꯤ. ꯁꯛꯍꯦꯟꯕꯤꯅ, ꯀꯩꯅꯣ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯒꯁꯤꯕꯨ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯊꯅꯝꯃꯤꯁꯤꯕꯣ? ꯇꯣꯟꯗꯣꯟꯕꯅ, ꯑꯁ ꯏꯃꯨꯡꯗ ꯍꯥꯟꯅ ꯆꯪꯈꯤꯁꯤꯕ. ꯁꯨꯃꯥꯡꯗ ꯍꯦꯛꯇ ꯍꯧꯏ ꯏꯁꯧꯁꯦ. ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯁꯤ ꯀꯩ ꯀꯥꯏꯒꯦ? ꯁꯨꯃꯥꯡꯁꯤꯕꯨ ꯁꯨꯃꯥꯏꯅ ꯊꯝꯃꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯃꯤ ꯑꯃ ꯂꯥꯛꯄꯗ ꯀꯩ ꯍꯥꯏꯅꯗꯣꯔꯤꯒꯦ? ꯍꯣꯏꯁꯦ, ꯃꯅꯨꯡꯗ ꯆꯪꯁꯤ ꯂꯥꯛꯑꯣꯕꯗꯣ. ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯦꯕ ꯌꯨꯝꯁꯤ ꯍꯦꯛ ꯆꯪꯉꯛꯄꯒ. ꯃꯆꯥ ꯃꯃꯧꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯤꯁꯛ ꯃꯆꯥꯕꯨ ꯁꯣꯟꯊꯥꯡꯗꯨꯅ ꯀꯧꯔꯛꯏ. ꯑꯇꯣꯝꯕ, ꯏꯃꯥꯒꯤ ꯑꯇꯣꯝꯕ. ꯇꯣꯟꯗꯣꯟꯕ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ, ꯏꯃꯥꯔꯣ ꯀꯧꯔꯤꯁꯦ? ꯈꯪꯗꯦ ꯑꯩ. ꯏꯃꯥ ꯃꯥꯜꯂꯤ. ꯀꯩ ꯍꯥꯏꯔꯤꯖꯥꯠꯅꯣ? ꯑꯩ ꯑꯃꯨꯛꯇ ꯆꯪꯉꯨꯒꯦ. ꯈꯤꯇ꯭ꯔꯤ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ. ꯍꯣꯏꯁꯦ, ꯑꯩ ꯑꯃꯨꯛꯇ ꯆꯪꯉꯨꯒꯦ. ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ. ꯇꯣꯟꯗꯣꯟꯕ ꯄꯤꯁꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯥꯔꯕꯣ? ꯏꯃꯥ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ.
ꯏꯃꯥꯒꯤ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯉꯦ. ꯍꯣꯏ ꯇꯣꯟꯗꯣꯟꯕ ꯄꯤꯁꯛꯇ ꯏꯁꯤꯡ ꯀꯟꯗꯨꯅ ꯄꯤꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯊꯣꯛꯑꯒꯦ, ꯑꯁꯣꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯄꯤꯁꯛ ꯃꯕꯨꯛꯅ ꯅꯨꯡꯁꯤꯅ ꯀꯞꯆꯗꯨꯅ ꯂꯩꯍꯧꯏ. ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯋꯥꯍꯩꯁꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯃꯆꯥ ꯇꯣꯝꯕꯗꯨꯅ. ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯏꯁꯧꯗꯤ. ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯄ꯭ꯔꯣ? ꯍꯅꯨꯕꯤꯅꯦꯅ ꯁꯤꯒꯤꯒ ꯁꯤꯈ꯭ꯔꯣ? ꯅꯥꯔꯤꯔ ꯅꯥꯁꯤꯟꯅꯩꯔꯁꯨ ꯈꯪꯗꯦ. ꯏꯟꯁꯥꯡꯒꯁꯤꯅ ꯑꯊꯣꯡꯕ ꯑꯃ ꯆꯥꯗꯦ. ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒ ꯃꯋꯥ ꯄꯦꯠꯇꯅ ꯂꯩ. ꯃꯁꯝ ꯑꯁꯦ ꯍꯦꯛ ꯐꯣꯏꯗꯠꯄ. ꯐꯠꯇꯦ, ꯁꯨꯃꯥꯏ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ? ꯑꯁ ꯂꯩꯐꯝꯒ ꯈꯪꯗꯦ ꯑꯋꯣꯏꯕ ꯅꯨꯄꯤ ꯅꯪꯒꯤ ꯏꯁꯧꯁꯦ. ꯀꯩ ꯎꯄꯥꯏ ꯂꯩꯒꯦ? ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥ ꯇꯧꯕꯤꯗꯣꯔꯤꯒꯦ? ꯍꯣꯏ ꯑꯩꯁꯨ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣ ꯑꯗꯨꯅꯕꯣ? ꯑꯗꯣ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤ, ꯆꯠꯇꯕ ꯀꯨꯏꯔꯦ. ꯏꯃꯥꯁꯤ ꯃꯇꯣꯝꯗ ꯀꯃꯥꯏ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯅꯣ? ꯍꯤꯞꯄꯒ ꯑꯗꯨꯝ ꯂꯩꯖꯔꯝꯁꯅꯤ ꯀꯩꯅꯣ. ꯁꯨꯃꯥꯏ ꯁꯨꯝ ꯁꯤꯗ꯭ꯔꯤꯐꯥꯎ ꯁꯪꯉꯒ ꯂꯩꯒꯗ꯭ꯔꯣ? ꯊꯣꯛ ꯍꯥꯠꯇꯣꯛꯈꯤꯗꯣꯏꯅꯦ ꯑꯗꯩꯗꯤ. ꯑꯁ ꯀꯔꯤ ꯋꯥꯍꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯏꯃꯥꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣꯗꯨꯕꯣ? ꯇꯥꯒꯤ ꯇꯥꯁꯅꯨ, ꯅꯨꯡꯁꯤꯗꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ. ꯍꯣꯏꯁꯦ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯤ, ꯊꯦꯡꯅꯗꯤ ꯂꯩꯔꯣꯏꯁꯤꯀꯣ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ. ꯃꯃꯥꯗ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈ꯭ꯔꯦ. ꯄꯤꯁꯛ ꯉꯥꯏꯍꯥꯛ ꯍꯤꯞꯊꯧꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯁꯥꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ. ꯑꯇꯣꯝꯕ, ꯍꯩ ꯑꯇꯣꯝꯕ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ? ꯑꯇꯣꯝꯕ. ꯈꯨꯝꯍꯜꯂꯛꯇꯕꯗꯨꯗ ꯃꯃꯧ ꯁꯛꯍꯦꯟꯕꯤꯕꯨ ꯀꯧꯏ. ꯃꯧ, ꯍꯩ ꯃꯧ, ꯇꯥꯗꯕ꯭ꯔꯥ? ꯃꯧ. ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦ. ꯑꯩꯕꯨ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤꯅꯦ. ꯀꯅꯥꯝꯇ ꯇꯥꯗꯕ꯭ꯔꯥ ꯅꯣꯏꯕꯣ? ꯄꯤꯁꯛ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯂꯩ. ꯑꯁꯣꯝꯗ ꯐꯩꯖꯥꯎ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ. ꯊꯣꯏꯕꯤ, ꯅꯕꯣꯛꯁꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯃꯥꯜꯂꯤ. ꯅꯣꯏ ꯅꯗꯣꯝꯆꯥ ꯍꯣꯏ ꯈꯨꯔꯥ ꯇꯨꯝꯂꯣꯏ ꯑꯃꯠꯇ ꯂꯩꯇꯕ ꯃꯥꯜꯂꯤꯅꯦ. ꯅꯪ ꯑꯃꯨꯛꯇ ꯆꯪꯉꯨꯁꯣꯗꯅ. ꯑꯩ ꯆꯪꯕ ꯇꯜꯂꯤ ꯄꯥꯕ. ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯔꯣꯏ ꯍꯥꯏꯅ ꯑꯩ ꯈꯟꯈ꯭ꯔꯦ. ꯅꯪꯅ ꯋꯥꯔꯧꯔꯤꯕꯗꯨ ꯄꯥꯕꯁꯨ ꯈꯪꯏ. ꯑꯗꯨꯕꯨ ꯁꯣꯜꯂꯕ ꯑꯍꯜ ꯑꯁꯤꯒ ꯃꯥꯟꯅꯕꯗꯤ ꯐꯠꯇꯦ. ꯃꯁꯥꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤ. ꯑꯝꯇ ꯆꯪꯕꯤꯔꯨꯁꯨ. ꯃꯣꯏꯅ ꯄꯨꯛꯆꯦꯜ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯤꯛꯀꯗꯕ ꯅꯠꯇꯦ. ꯆꯣ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ. ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯁꯨ. ꯊꯣꯏꯕꯤ ꯃꯊꯃꯣꯏꯗ ꯃꯕꯣꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯊꯣꯏꯕꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ. ꯑꯕꯣꯛ, ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ. ꯄꯤꯁꯛ ꯈꯨꯖꯥꯏꯗꯨꯗ ꯌꯦꯡꯂꯒ ꯃꯁꯨ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ. ꯄꯤꯁꯛ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯏ. ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ, ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯕꯗೋ ꯁꯤꯗ ꯂꯩꯔꯦ. ꯀꯗꯥꯏ? ꯄꯤꯁꯛ ꯃꯁꯨꯗꯒꯤ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯏ. ꯑꯗꯨꯒ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎ ꯍꯪꯈꯤꯗ꯭ꯔꯤꯕ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ. ꯅꯃꯥ ꯅꯥꯏ ꯍꯥꯏꯕꯗꯨ ꯈꯔ ꯐꯔꯕ꯭ꯔꯣ? ꯊꯣꯏꯕꯤ ꯃꯕꯣꯛꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯣ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ. ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯃꯕꯣꯛꯅꯤꯡꯗꯨ ꯈꯪꯅꯨꯡꯁꯨ ꯅꯨꯡꯁꯤꯔꯛꯏ. ꯋꯥꯍꯪ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯕꯣꯛ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯉꯁꯤꯐꯥꯎ ꯍꯪꯂꯛꯈꯤꯗ꯭ꯔꯤꯕꯅꯤ. ꯊꯣꯏꯕꯤ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯅꯄꯥꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ? ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯨꯝ ꯂꯩ. ꯄꯤꯁꯛꯁꯨ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ. ꯏꯆꯥꯗꯣ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯉꯤꯗ. ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ. ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯅ ꯁꯣꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯃꯥꯗꯨꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ. ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯆꯥ ꯏꯃꯧꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯦꯡꯁꯤꯟꯕꯤꯈꯤꯗ꯭ꯔꯦ. ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ, ꯅꯪ ꯑꯕꯣꯛꯄꯨ ꯋꯥꯔꯧꯕ꯭ꯔꯣ? ꯊꯣꯏꯕꯤ ꯀꯩꯁꯨ ꯈꯨꯝꯗꯦ. ꯂꯨꯞꯊꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯂꯩ. ꯅꯃꯥꯗꯨ ꯀꯧꯔꯛꯑꯣ, ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯣ. ꯊꯣꯏꯕꯤ ꯊꯣꯛꯈꯤꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ. ꯏꯃꯥ, ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯦ. ꯊꯣꯏꯕꯤꯅ ꯑꯩꯕꯨ ꯊꯕꯛ ꯁꯨꯍꯟꯗ꯭ꯔꯦ. ꯃꯥꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ. ꯅꯪꯅ ꯅꯕꯨꯛꯆꯦꯜ ꯆꯥꯎꯕꯗꯨꯅ ꯅꯆꯥ ꯑꯐꯕ ꯐꯪꯖꯔꯤꯕꯅꯤ. ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥꯗ ꯇꯧꯖꯗꯨꯅ ꯂꯥꯛꯄ ꯏꯃꯧꯁꯦ ꯅꯅꯦꯝ ꯑꯄꯪꯕꯤ ꯑꯩꯅ ꯍꯦꯛ ꯃꯤꯔꯥꯏꯔꯨꯏꯗ. ꯍꯧꯖꯤꯛꯇꯤ ꯁꯣꯜꯂꯛꯂꯕ ꯀꯥꯟꯁꯤꯗ ꯏꯃꯧꯒ ꯏꯁꯨꯒꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯦ. ꯑꯩꯁꯤ ꯀꯌꯥꯗ ꯐꯠꯂꯝꯈꯤꯗ꯭ꯔꯕꯅꯣ. ꯅꯅꯦꯝ ꯂꯥꯟꯈ꯭ꯔꯦꯅꯦ ꯏꯃꯧꯒꯤ ꯃꯐꯝꯗ. ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯅꯃꯧꯅ ꯂꯩꯔꯤꯕꯁꯦ ꯏꯅꯦꯝ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤꯅꯤ. ꯃꯇꯝ ꯑꯃꯗ ꯏꯃꯥꯒꯤ ꯃꯍꯨꯠ ꯅꯃꯧꯅ ꯁꯤꯟꯖꯍꯧꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯂꯥꯏꯔꯕꯤ ꯅꯃꯧ ꯑꯣꯏꯔꯨꯕꯅ ꯏꯃꯥꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯍꯟꯕ ꯉꯝꯖꯈꯤꯗ꯭ꯔꯦ. ꯏꯃꯧꯗꯤ ꯊꯃꯣꯏꯅꯨꯡꯗ ꯏꯅꯥꯛ ꯈꯨꯜꯂꯤꯕꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ
ꯃꯄꯥꯜ ꯊꯣꯡꯗ ꯈꯛ ꯏꯅꯥꯛ ꯈꯨꯟꯕꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯅꯦꯝꯗꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯃꯧ ꯃꯁꯨꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯍꯦꯟꯃꯟꯕꯅ ꯄꯨꯟꯁꯤꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯈꯪꯂꯛꯈꯤ꯫